JIRIBAM district tangdu laitaba hanjil hannaba hotnadingai cherak asida JIRIBAM KALINAGAR ward number 1 LONGREIJANG AMADI CHINGDONG LEIKAI de LEIBA cha Yonba hotel amaga Loinana yum ahum Shakhangdaba Shing Mei Thadoklamle Thaudog asing ngarang numidang thokibani haidi ngarang numidang Shakhangdaba Shing Mei Thadoklamlaba cha Yonba hotel adu Jola Mar Rema Mar amadi Raupui Margini makhoi ahumna dukan asi sandoktuna Lalengjam Barte Mar Kauba Mioi Amana cha Yonbani nakalamromda Chingdong Leikai degi Leikidraba Kamini Kauba Mioi Amagi yum su Mei Thadoklamki Thaudog asiga mari leinana LONGREIJANG village KALINAGAR ward number 1 gi chairman Mathuning Pan Maina TOMTV da hai Thaudog asi yamna laibak thibani amade akan bumongda condemn tawi Thawong asi kanagumba lamhen to hen basing na chatharamba werbasu makhatana asigumba thawong asi chathabigano khul asi furup suna khundaba mafam ama oiribani mai chakpagi thaudog asi khunja singna matam chana thengna hobadagi kalhoba ngamkhibani karigumba khanghauramdrabadi khul asi maina tumna chaklamba yai haina sum hangna makhatana phongdokhi Ward number 1 LONGREIJANG manakchida any jati India unna mix oina Bengali sule Mei sule Hao sule Oki sule Ma sule any jati this nuclear power leibani sigumba jati mix oina leiba mafamda sigumba thokase Kopi gi sum tharaso Romai gi sakador Romai gi saraso Bengali gi sakador sigumba tabak se thokana boli nupi singsina kharabit na singna hebadai nupi singna ola ne masi hele han mayam phamu legi mai du ngarang du mothat khara karamba electric short tegera hatta bana khabra madodi khoi khangjedre du mokku masi bumba thodok se amuk thokana ba JIRIBAM da thokana bise any sansthan da any jati da village segment LONGREIJANG की से मैं प्राप्त की रिक्वेस्ट कर